Manipur के अहानबा न्यूरो पेशेंट्स के अमत तंगाइरबा स्पेशलाइज्ड हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंगजवाई मथक टोंगथाम लिकाई दा हांदुकचरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लंबी की खुदोंथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंगबा लायंगली हॉस्पिटल असदा न्यूरो की लायंग चंगबा अफब मखल की खुसु खुलाई अमदी मेशिन मरांग कायदे लई मसिना कोक मरी लेनबा तोंगान तोंबा मखल की अनाबसिंग निंगथिना लायंगली लमदम न्यूरो सर्जन यामना तांगरिबा मरमना चिंगमदी अराप मफमदगी लाकपा अनाबसिंग न्यूरो सर्जन उननब होनबदा अवाबा क्या मायोंगदरी मसिदसु नतना मतम थिंथना अनाबा लायंगना मरम ओरगा खुदोंथिबा क्या सु मायोंगदरी मसी पुनमक्तगी खरदो ओरबसु कन्ननबा डॉक्टर पार्किंसन सिंह MCS न्यूरो सर्जरी एम्स न्यू दिल्लीना मसामकी हॉस्पिटल असिदा पुंग कुनमरी लेदुना अनाबसिंग लायंगली हॉस्पिटल असिदा अताब ममलदा लाइन मतनतना OPD जनरल अमदी ICU बेड्स ऑपरेशन मेडिसिन एक्सरे अमदी लैब कमैली नबसनसु अताब ममलदा फंगल्ली ngasi magdenshin biro amadi kudong saba singa silobiyo hena kuba mrol gidamag hospital asigi telephone number 7005534166 natraga 8974572154 da pau phabirak yagani Krimjare ELITETV ki test of cartoon ni mahau meng ta video sing Muhammad Taramok seri mari ngasi file phone ga pau se singi cartoon sing da cartoonist na kai haning liba kari phonong liba kari wakal khalang liba do miyam song thamjage am lok jage sanga express ti onthok pani da is onthok pai da yeng bi am phajaba mauna ha ma leire masaga phaba adi jantra mayam ju sire fen tik tharaga amanakta ukse tena wam ju tu nge adana tena wasna atop sum mayam gi view do mo sen bani aiga BBS ki se ada nupisina hai kok thu si khongkhut mayam sibu pangthare sor honba su nungai raktre chabadi awbada chaningi jarda thadopusu ngamdena hali nungai na suba nomba kai ka sem ya hoi hajikra chanabi uinaga khoi gi jumba chungba gym chatpa khotpa khara chanare matam du di khoi phau suba wai teiba dan hainai do manemga mamawga mot manadaba khoi matam di phau su dai ne du toina matam du gi duga hajik chi khena ba lakpa अदुगी फिल्म दो लाकन हक्चांग दी हाना किंग लो सिंग हजिती अदुम नोयरगा अदुम यामना यादब ngakतनी म्यामना फाबदी मानबा अदनेबा कोकसु सी खोंखुट म्याम सिसु पंगथरे ए सोर होनबसु नुंगाइरक्त्रे चाबदी आवबदा चानिंगी जडा थबजु थादोकबसु ngamde न हाय काना उसेक्सना हायरकबनी चटपना कार चलो फीना वाशिंग मशीन द सुरो याहौबना पुंग निपान द होगलो मोबाइल फोन द पुंग कुमरी येंगो जंत्रना प्रहनब्रा येंगसेना कितंग खचान साजेन तो हनिंग बदुने अदुना हजिसे दम ए ngata da hawai ding ngalingam jadi pung mari makai manga da hoi adubu khogi khungangi jaga sing khai tare khara rural area da dum tongnare du rural area da so jiksi impact se lae dum nganna hogat bagi chane bisi lerekte bagi sum mong mala e aduga situation se kamai lege da rural area da leba kangbu singa mu sigi urban area da leningakpa adi urban area da leba kangbu singa rural chatning pa ji exchange की period अमने लेसे खतंग रुरल द लेबा एरिया द लेबा कांबु सिंग सुना खोई सी अर्बन एरिया द लेनिंगबा दुगे अर्बन की निन खोंग मयाम ताबसी पेला दना खरा चिकपा उचेक वयागी पुकी तौदना फार्म तौदना नुंगाइन लेनिंगबा अदु मखलनी नि जि लेसे दना अदुगे फिल्म दु हक्चांग मक्तबा अना कानरोय चटपना कार चलो फीना वाशिंग मशीन द सुरो याहौबना पुंग निपान द होगलो मोबाइल फोन द पुंग कुमरी येंगो जंत्रना फनब्रा येंगसेना नाम फजबा अदुगुंबा खोकी वान थोलेबा कार्टून ने थमजगे पतंग द लेसना खोई सना लेबा की लोरेदना अदुने लोरेदना सदा कय हेगे दा मयाम जे खंगौदना लाक्षलकपदुनेबा MLA से दगा खोई भोट ले पायर से MLA हादसो अदेदा खुंजा सिंगना बिने खुलगी अवाटपा येंगसिनबा लाकने सु हाना हाइदना एकदा खुदग लाक्षले सिनेबा अदामा जे कय खुमकेदा आईदी आईगी फार्म द लाकपनी खुलगिना भोट मयादा तागनी कोना अदुने मागी सही खुलद लाकपो ओरमदबदो मागी फार्म द लाकपो ओरमबदुनेबा मयामने खल्लिने मैम खुद वारपा से लाकने जो हाइबीदे साना लाकपी से कायना हाइजरुबुदुनेबा अदामसने आई खुन की लाकप नते आई फार्म की येंब लाकपनी खुल की नको भोट में आदा लाकदबा हजी लाकपे आदि काउगिने ना
ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ MLA ꯑꯃꯅꯁꯨ ꯍꯥꯏꯈꯤꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯝꯕꯤ ꯊꯣꯡꯒ ꯁꯦꯝꯖꯥꯕꯖꯥꯠ ꯅꯠꯇꯦ ꯂꯣꯏ ꯀꯥꯎꯒꯅꯤ ꯚꯣꯠ ꯅꯛꯁꯜꯂꯛꯑ ꯃꯌꯥ ꯀꯥꯟꯗ ꯁꯦꯝꯗꯣꯏꯅꯦꯅ ꯐꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯈꯤꯕ ꯂꯩꯕꯅꯤ ꯑꯗꯨ ꯌꯥꯝ ꯐꯖꯕ ꯑꯗꯨꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯃꯁꯤꯁꯨ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯨ ꯍꯦꯁꯤꯅꯦ ꯕꯥꯂꯨ ꯍꯦꯁꯤꯗ ꯑꯩꯈꯣꯏ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ ꯍꯥꯏ ꯃꯦꯝꯆꯥ ꯀꯤꯒꯟꯕꯤ ꯅꯌꯨꯝꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯀꯤꯔꯤꯅꯣ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯅꯪꯒꯤ ꯅꯃꯤꯡꯁꯦ ꯑꯃꯗꯣ ꯃꯥꯜꯂꯛꯑꯦꯀꯣꯅ ꯉꯁꯥꯏꯒꯤ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯆꯥꯅꯨꯄꯥꯁꯤꯅꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃ ꯍꯦꯛꯇ ꯂꯧꯔꯁꯤ ꯃꯥꯏ ꯅꯨꯡꯁꯤꯅꯖꯕꯅꯦꯅ ꯂꯧꯔꯁꯨ ꯌꯥꯏ ꯑꯃꯁꯤꯅ ꯍꯩꯃꯥ ꯍꯥꯏꯁꯤꯀꯣ ꯑꯗꯨꯗ ꯃꯥꯅ ꯅꯦꯝꯆꯥ ꯍꯥꯏꯗꯨꯗ ꯃꯦꯝꯆꯥ ꯍꯥꯏꯗꯨꯗ ꯅꯦꯝꯆꯥ ꯃꯥꯟꯕꯗꯣ ꯅꯦꯝꯆꯥ ꯀꯤꯒꯟꯕꯤ ꯅꯌꯨꯝꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯀꯤꯔꯤꯅꯣ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯅꯪꯒꯤ ꯅꯃꯤꯡꯁꯦ ꯑꯃꯗꯣ ꯃꯥꯜꯂꯛꯑꯦꯀꯣꯅ ꯉꯁꯥꯏꯒꯤꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔꯗ ꯉꯔꯥꯡ ꯆꯠꯇꯅ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯒꯤ ꯗꯤꯔꯦꯛꯇꯔ ꯆꯠꯇꯅ ꯌꯦꯡꯉꯨꯕ ꯑꯗ ꯂꯩꯔꯤꯕ MLA LM ꯈꯧꯇꯦ ꯏꯝꯐꯥꯜꯗ ꯂꯥꯛꯑꯒ ꯋꯥꯁꯛꯄ ꯌꯥꯎꯔꯝꯃꯤꯅꯤ ꯂꯥꯛꯑꯒ ꯁꯤꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯏ ꯑꯃ ꯇꯧꯕ ꯌꯥꯏ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯀꯔꯤ ꯀꯤꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯂꯣꯏ ꯂꯥꯛꯎ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯄꯨꯂꯤꯁꯇꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯀꯨꯀꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯦꯜ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯂꯥꯛꯄꯅꯨ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯂꯥꯛꯎ ꯀꯔꯤꯝ ꯀꯤꯒꯅꯨ ꯑꯅ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯐꯖꯕ ꯃꯅꯨꯡꯗ ꯑꯥꯔꯊ ꯑꯃ ꯐꯨꯝꯃꯒ ꯄꯨꯕꯅꯤ ꯍꯩꯃꯥ ꯑꯅ ꯍꯥꯏꯔꯤꯁꯤꯀꯣ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯌꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡꯗ ꯋꯥ ꯉꯥꯡꯕꯅꯦ ꯉꯁꯥꯏꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯅ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ ꯊꯕꯛ ꯍꯥꯞꯄꯗ ꯑꯩꯗꯤ ꯁꯦꯜ ꯂꯧꯖꯈꯤꯗꯦ ꯍꯥꯏꯅ ꯍꯥꯏꯕꯗ ꯑꯗ ꯃꯌꯥꯝꯅ ꯂꯥꯎꯔꯛꯄꯅꯦ ꯆꯨꯝꯃꯤ ꯁꯥꯔꯅ ꯂꯧꯗꯦ ꯃꯦꯗꯥꯝꯅ ꯂꯧꯈꯤꯕꯅꯦꯅ ꯑꯩ ꯆꯥꯗꯦ ꯍꯥꯏ ꯂꯣꯏꯔꯦ ꯄ꯭ꯔꯨꯞ ꯂꯩꯔꯦ ꯑꯗꯨꯅ ꯑꯩ ꯂꯧꯗꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯏꯅꯥꯎꯄꯥꯅ ꯑꯩꯒꯤ ꯏꯁꯦꯟ ꯅꯨꯄꯥꯅ ꯃꯔꯤ ꯃꯇꯥꯡꯁꯤꯗ ꯉꯥꯛꯇꯅꯤ ꯃꯤꯅꯤꯁꯇꯔꯅ ꯀꯥꯏꯗꯒꯤ ꯗꯥꯏꯔꯦꯛ ꯄꯩꯁꯥ ꯂꯧ ꯄꯣꯟꯇꯦ ꯃꯥꯒꯤ ꯃꯌꯥꯝꯕ ꯃꯔꯤ ꯃꯇꯥ ꯈꯪꯉ ꯆꯠꯅꯕ ꯉꯥꯛꯇꯨꯗꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦꯕ ꯑꯗꯅꯤ ꯉꯁꯥꯏꯗꯣ ꯊꯕꯛ ꯍꯥꯞꯄꯗ ꯑꯩꯗꯤ ꯁꯦꯜ ꯂꯧꯖꯈꯤꯗꯦ ꯍꯥꯏ ꯀꯥꯟꯗ ꯆꯨꯝꯃꯤ ꯃꯦꯗꯥꯝ ꯅꯣꯏꯅ ꯂꯧꯈꯤꯕꯅꯦꯅ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯏꯂꯦꯛꯁꯟ ꯃꯌꯥ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯀꯥꯔꯇꯨꯟꯅꯤꯁꯤꯡꯁꯤꯁꯨ ꯏꯂꯦꯛꯁꯟꯒꯤꯗ ꯈꯨꯠ ꯊꯥꯔꯛꯏ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯌꯦꯡꯕꯤꯌꯣ ꯃꯥꯅ ꯀꯩ ꯍꯥꯏꯒꯦꯗ ꯉꯁꯥꯏꯒꯤ ꯚꯣꯠ ꯀꯥꯈꯤꯕ ꯅꯨꯄꯥꯁꯤ ꯂꯥꯛꯄꯅꯤ ꯑꯣ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯍꯟꯗꯛꯁꯨ ꯁꯣꯏꯕꯤꯅꯤꯀꯣ ꯇꯥꯗꯅ ꯑꯗ ꯑꯃꯁꯤꯅ ꯑꯣ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯕ꯭ꯔꯥ ꯅꯍꯥꯟꯉꯩꯗꯤ ꯎꯗꯦꯅꯦꯅ ꯍꯥꯏꯕꯗꯣ ꯅꯍꯥꯟꯉꯩꯅ ꯀꯥꯈ꯭ꯔꯒ ꯑꯥꯗ ꯂꯩꯕꯁꯦ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕ꯭ꯔꯣ ꯑꯣꯏꯔꯣ ꯀꯥꯑꯒ ꯀ꯭ꯋꯥꯇꯔꯗ ꯂꯩꯈꯤꯕ ꯎꯅꯕ ꯐꯪꯗꯕ ꯅꯣ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯗꯨꯅꯦꯕ ꯑꯗ ꯃꯥ ꯂꯥꯛꯄꯁꯤꯗ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯍꯟꯗꯛꯇꯤ ꯁꯣꯏꯕꯤꯅꯤꯀꯣ ꯇꯥꯗ ꯍꯥꯏ ꯀꯥꯟꯗ ꯑꯣ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯑꯕ꯭ꯔꯥꯅ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯐ꯭ꯔꯥꯏꯗꯦ ꯐꯟꯗꯅꯤ ꯐ꯭ꯔꯥꯏꯗꯦ ꯐꯟꯁꯤꯗ ꯌꯦꯡꯕꯤꯌꯨ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯃꯥꯅ ꯐꯝꯃ ꯎꯏꯈꯥꯏꯔꯒ ꯐꯣꯟꯒ ꯇꯧꯈꯥꯏꯔ ꯂꯩꯁꯦ ꯍꯤ ꯑꯦꯛꯁ ꯂꯥꯏꯛ ꯑ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯗꯦꯄꯨꯇꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯄꯨꯇꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔ ꯑꯩꯈꯣꯏꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯨꯝꯕꯅꯤ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯗꯤꯄꯨꯇꯤ ꯍꯥꯏꯁꯤꯅꯤꯀꯣ ꯑꯦꯛꯇꯤꯡ ꯅꯣꯃꯤꯅꯤ ꯑꯗꯨꯒ ꯅꯣꯃꯤꯅꯤꯅꯁꯨ ꯊꯕꯛ ꯇꯧꯕ ꯑꯦꯟ ꯑꯣꯟꯂꯥꯏꯟ ꯗꯨꯄ꯭ꯂꯤꯀꯦꯠ ꯄꯥꯔꯁꯟ ꯏꯟ ꯄꯋꯥꯔ ꯑꯗꯣ ꯑꯣꯟꯂꯥꯏꯟꯗꯁꯨ ꯄꯋꯥꯔ ꯌꯥꯝ ꯂꯩꯕ ꯗꯨꯄ꯭ꯂꯤꯀꯦꯠ ꯄꯥꯔꯁꯟ ꯑꯅ ꯃꯥꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤꯅ ꯁꯤ ꯍꯥꯏꯔꯦ ꯁꯤ ꯇꯧꯔꯣ ꯈꯣꯠꯂꯣ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯅꯦ ꯗꯦꯄꯨꯇꯤ ꯑꯦꯛꯇꯤꯡ ꯅꯣꯃꯤꯅꯤ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟ ꯗꯨꯄ꯭ꯂꯤꯀꯦꯠ ꯄꯥꯔꯁꯟ ꯏꯟ ꯄꯋꯥꯔ ꯍꯥꯏꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ELITETVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯄꯤꯅꯕꯤꯔꯁꯤ Patients amata ngairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro gi layeng bar changba afaba makhal gi khusu khulai amadi machine marang kaida lei masina kokka mari lenaba tongan tonba makhal gi anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingmadi arapa mafumdagi lakpa anabasi neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba lainguna maram oraga khudong thiba kya su mayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leiduna anaba sing layingli hospital asida ataba mamalda laying batanatana OPD general amadi ICU beds operation medicine
एक्सरे लेब का मई लेनबू अताब ममलदा फंगली नाशिन बिरो खुदों चाबसिंग लौबियो हेना कुब मरोलगिदमक हॉस्पिटल की टेलीफोन नंबर 7005534166 नत्रगा 8974572154 दा पाउ फाउबिरक यागनी।